Kurumzari, Yangbiri, Kuring Put, and Oxedy. Nasi, Sukimati, Aquarium, Nungai, Habit Oire, Muramdi. Lamda Masigi, Muising a seed, Hike Adagi Hona, He could march up the Habitare, Nohandra Laglava, Quaking Haki, Awa Nungai, Kakolaga, Makoi Tola, the putting the Nungai, Pausa Badum, Mu, any Kakuzari, Mu, and Yaquin a CD, Kofida, Put the Puzarapi Muramdi, Makoini say, inseparably, Kaidon of a Yatra, Mu, and any Aduna. Nation with the Ray, Mayam Gidamakta, Rangilal Joshep. Ozanibu Kurumzari. Thank you. Ozaquiniam Nungajari say. Highway, Aquina Mayam, Hamatam, the Matamada, the Aquigi, Mu, and any Moang, the Aquigi, Babu Matanda, Haikat, Fagi Bumatamda, Man Hunt to be was a man hunt to be let him the job. Josebi Ohunkaina, Highway, Matamam Lake, Aquin Anoida. Already, Josebi Mokong, Ohum to Josebi Mokong, Anidam, Ingale, and Tazawa. Ona Mayam Haitare, Rangila Matanda, Joseph Matandicam, Hainadeva. Ona Rangila Amusung Joseph, and I'm. Masi to kai tabi yadri se masi ki maram si koi manung da khang da ba lai bizan masi ata habi ro masi ka ta bizan masi koi ni se 1980 ga 8 dai da gi district se punba mana nambol ni aina ning thau khong ni adana Bishnupur district dum punba adana district ki koi youth festival gumba stage da koi ni se dum pulla ga lai ado Zarin Kumar Tenor Pusina, 1994, 93 da Ozaga program Pangtomine, first immersed. Adugi Matunda, Ozarin no for the Taushena, Horopagi, 1994, June, July, side and no for this number. No for this, the channel was so quincy Chamani. Dum Chaman and Kivani, Zarin Kumar could take no Shokini, Dum Chamanana. Other Hujiki Ozagi. Kamputi, Aquani say, Quigi Popo Mikatani. Mana Saturday and a Wednesday waiver. And Popo Mikatani man and the Batadi, one of Sumaquani say, Yang Pacana, some Tigana Pacana. Adam Horopa, they can also learn man by Tari. Other cow did it in the video, Hamlet in the Viva say. Hanmatina was say, Quigi Youth Affairs and Sports Department. Quigi. District I mugi youth folk festival come integration came here to Madugi to Wakanda Aina Nambol Youth Center you in a representable lapa Armana Ningto Gongi Mugi Youth Center representable lapa Armine Torga Magunga Bikulesta I couldn't say Youth Affairs and Sports Department Yana Quinitin and give a gilam busy. O Makoina Silga Timan Gimatraga. I'm going to send money. Oh, sports department going to send money. Other Matam script say Piraga to Vinatraga. Cannot even say my edu life program. The variety program. The room that Punba, Lake Pagi, Chavi, Lamin Navi Kasi Punba, Masu, my group Sigalamba. I Tumba Shikola some Tonagan, I do the Moshe some Langa Late table. Referred to the Langner Sento, the Ivani Pulaga, then Mana Aina like Haiba, Mana Hanba. Oh, Aina like she Haiba, Mana Hanba, the program Makoi Pamunda, Tumhum to that. Could have luck by there, and my daughter no Alaga, is your life program, the Ivani Punba. Program to we do they was asking that no meet to the Quinina room to the quickie room to the Kong the Nang, I sent a Tokyo program to. Came to or nice story was asking the Tahoe. Could that surprise when I'm when Ranguto? Matiam the Tower and Torah. I couldn't got to carry to do. No, I carry it. Jangan ni, ask again. Targa masuk mantup calculate into calculate. Mantra kudak tak, mantra performance. Adugi orang tu doesn't ni kaya gini orang ko. Adu malam di maduna aku lagi Manipur ki fagi mancap dah hitar ko. Usaha tu fana hai sam ni history yang moi bila history in the sense hai why itu dum lehorodam ni Rangilal Joshep fana history dum lehorodam ni. Adugi poturang asagi aku lagi situation community web. Sikom kaya kita. Aku lagi game dugi lady ba game environment dugi adugi environment
ꯑꯗꯩꯗꯤ ꯅꯣꯡꯃꯒꯤ ꯔꯨꯇꯤꯟ ꯄꯨꯅꯔꯤꯕ ꯑꯗꯩꯗꯤ ꯑꯗ ꯅꯦꯒ꯭ꯂꯤꯖꯦꯟꯁ ꯇꯧꯕ ꯀꯥꯡꯕꯨ ꯌꯥꯍꯧ ꯊꯦꯡꯕ ꯀꯥꯡꯕꯨ ꯕꯦꯜ ꯅꯪꯗꯕ ꯑꯗꯩ ꯀꯤꯆꯟꯗ ꯀꯩꯅꯣ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯁꯤꯗ ꯕꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯁꯤꯗ ꯑꯥꯔꯊꯁꯦ ꯍꯟꯗꯣꯛꯅꯔꯒ ꯇꯧꯕꯅꯤꯅ ꯁꯤꯆꯨꯋꯦꯁꯟꯗꯨꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯣꯏꯕ ꯑꯗꯣ ꯃꯇꯦꯡ ꯈꯛꯇꯪ ꯀꯣ ꯂꯥꯏꯔꯤꯛ ꯍꯥꯏꯕꯒꯤ ꯃꯇꯦꯡ ꯈꯛꯇꯪ ꯇꯧꯕꯤꯔꯒ ꯑꯗꯣ ꯁꯤ ꯁꯦꯝꯗꯣꯛꯑꯒꯗꯤ ꯇꯧꯕ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯇꯩ ꯀꯩꯅꯣꯗ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝꯅ ꯀ꯭ꯋꯥꯖꯔꯗ ꯀꯩꯀꯥꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯅ ꯀ꯭ꯋꯥꯖꯔꯗꯥꯁꯦ ꯌꯥꯝ ꯄꯥꯝꯅꯔꯦ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯆꯥꯟꯅꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯀ꯭ꯋꯥꯖꯔꯗꯥꯒꯤ ꯀꯩꯅꯣꯁꯤꯗ ꯇꯧꯖꯔꯛꯀꯦ ꯍꯧꯇꯥꯔꯦꯅꯦ ꯍꯧꯏ ꯇꯥꯖꯅꯤꯡꯉꯦ ꯀꯩꯖꯔꯤ Yeno ye bondhu re rath bone haithbi Noa Jagat ki babu ko haina lairiba sina mapagi bonnet haithbi si thodu eraga magi chanaba mafam kari haitare haujikangi ibungo ibemasingi wonafam adu tanan lakpa haurei ye bondhu re pocket chasman khenga di ibema magi managi udringa ibungo sina bonnet asi khame herega phuri khau dagi आंखें गाटा में लौथे मिट चट हापचली फरिखाव दगी हेंकी अमा लौथोई कोकता सट की सली हेंकी ने कृति ओरे चश्मा ना आंखें गाट ओरे हरे रगा फरिखाव दगी कौता खैनी अमा लौथोरे खुपा बचिदे पोपा फूरे रगे यारी दे की नमजिंगी ये बंधु रथ बोने हदेवी हवा के शादी कौता खैनी दो यारी दे फैन नमजन ग्रब मतुंग ददी निशासी खितन कारक पुइना मतिन जी नाखन द पिरित कापथो अमेरिका बोनेट हाइदेबिसी यंग थौरग लाए ये बंधु रे जमुना के काने दुकाने मने तोरे जमुना मपा यौरे कान दुकान मपा यौरे हौजिक्तदी पान दुकान हाइने कान दुकान सी मनासी यौबसी मनेम तोनसी क्वाजरदासी योलग लेरमी नेमतोन ननायाग यौजरगले ये बंधुरे ये मने मतोने पाने से आई बोले बिरेना ननाई करी सेवा लाग जरोगे एन हायरप कांदा इबुंगोसिना इनेम तो क्वाजरदा मतलब हम तो सेमियु हायरखी ये बंधु रे ये गोजोने मने तोरे ये पान वराए ये कुक पिकाती रे केरो मनेम तो न कोंपाक तगी पाकथो पाखरब मना मलौ थोयरगा फट कलगा छत थांगलई सुनु कौतादगी सुनु जैदु लौथोरगा मना अदुदा लोलर न तकपकम हुट लैदना तए हरेरगा कथा थ हापसिली हंदकी मतांगजी कथागा सुनुगा पुनबसिति ngang हेक्ट ngang ओजासी ये तो रोजोने पानी मथबनी हुमे मनेम तोने बोर हेनो हिरा मना पिकेसी यावरेगा पारम न सदर खप्पे हरेगा क्वा मतलब मरु खरा पौरब तो वानी हुम हाप से ले हरेगा मथिक हुम मरी थोंग थे हरेगा इबो सिद लेजरे आइना इबो द लांझली इबो सिना क्वा मतलब तो एट सुपटेक नाटेक पारगा यारी या खाना और की नम छलेगा चप सारगा पीरिट नौन काप थोरक पुंगांग हेक्ट ngang बनी
ꯑꯗ ꯁꯤꯒꯤ ꯁꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯗꯛꯇ ꯇꯧꯕꯒꯤ ꯍꯥꯏꯇꯥꯔꯦ ꯈꯨꯗꯛꯇ ꯇꯧꯖꯅ ꯄꯥꯡꯒꯠꯈꯤꯕ ꯏꯝꯄ꯭ꯔꯣꯚꯥꯏꯖꯦꯁꯟ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯄꯦꯟꯕꯤꯗꯅ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯑꯃꯨꯛ ꯁꯤ ꯃꯇꯨꯡꯗ ꯔꯣꯖꯥ ꯔꯣꯍꯤꯅꯤꯅ ꯀꯔꯣꯝꯗ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯖꯒꯥꯗꯨꯃꯛꯇꯗ ꯊꯦꯡꯅꯕꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯍꯣꯏꯗꯤ 88 ꯄꯨꯟꯕꯤꯔꯦ ꯍꯥꯏꯗꯅꯀꯣ ꯑꯗꯨꯒ ꯆꯍꯤ 5 ꯂꯩꯔꯒꯅꯦꯕ ꯑꯃꯨꯛ ꯀꯩꯅꯣꯒ ꯑꯃꯨꯛ ꯄꯨꯟꯕꯤꯔꯛꯇꯣꯏꯁꯦ ꯃꯥꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯖꯨꯠ ꯐꯣꯛ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯗꯒꯤ ꯁꯨꯝ ꯀꯦꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯕ ꯃꯈꯜꯁꯤꯡꯁꯦ ꯁꯨꯝ ꯄꯨꯜꯂꯒ ꯂꯥꯛꯑꯀꯥꯟꯗ 1993 ꯁꯤꯗ ꯑꯣꯖꯥ ꯑꯦꯝ ꯑꯦꯁ ꯁꯤꯡ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯦꯗꯤꯌꯥ ꯀꯣꯔꯁ ꯑꯃ ꯇꯧꯏ ꯑꯗꯨꯗꯩꯗꯨꯗ ꯑꯣꯖꯥ ꯔꯨꯏꯈꯣꯏ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒꯤ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯀꯥꯄꯨꯔ ꯍꯥꯏꯗꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯎꯆꯦꯛꯀ ꯄꯥꯏꯕꯒꯤ ꯀꯩꯒꯤ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯏꯌꯥꯝꯕꯁꯤꯅ ꯑꯃꯨꯛ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯒ ꯃꯥ ꯊꯦꯡꯅꯍꯜꯂꯝꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯒ ꯄꯨꯟꯅ ꯑꯗꯨꯝ 1994 ꯁꯤꯗꯒꯤ ꯉꯁꯤ ꯐꯥꯎꯕꯁꯤ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯒꯤ ꯃꯈꯥꯗ ꯑꯣꯖꯥꯅ ꯁꯦꯝꯕꯤꯗꯅ ꯑꯩꯈꯣꯏꯁꯤ ꯁꯤꯅꯦꯃꯥꯗꯁꯨ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯄꯤꯕꯤ ꯑꯗꯨꯒ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯑꯩꯈꯣꯏꯅ ꯌꯥꯎꯔꯛꯏꯕ ꯀꯩꯗꯧꯔꯤꯁꯤꯡꯁꯤ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯒꯤ ꯀ꯭ꯔꯦꯗꯤꯠ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯅꯣꯛꯐꯗꯦꯗ ꯑꯩꯈꯣꯏꯁꯤ ꯎꯠꯈꯤꯕꯗꯨꯅ ꯑꯗꯨꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯡꯕꯨꯅ ꯍꯥꯏꯔꯛꯄꯁꯨ ꯁꯤꯅꯦꯃꯥꯗꯒꯤ ꯍꯥꯏꯔꯛꯏꯁꯤꯁꯨ ꯅꯣꯛꯐꯗꯦꯗꯒꯤ ꯉꯥꯛꯇꯅꯤ ꯑꯗꯩ ꯅꯣꯛꯐꯗꯦꯁꯦ ꯀꯃꯥꯏꯅ ꯐꯥꯔꯁꯀꯤ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯄꯨꯊꯣꯛꯄꯤꯈꯤꯕꯁꯦ ꯃꯇꯝꯗꯨꯗꯤ ꯑꯣꯗꯤꯑꯣ ꯀꯦꯁꯦꯠꯅꯤꯀꯣ ꯍꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯚꯤꯗꯤꯑꯣꯅ ꯍꯥꯜꯂꯦ ꯚꯤꯗꯤꯑꯣꯅ ꯍꯥꯟꯕ꯭ꯔꯥ VHS ꯄꯦꯔꯠꯅꯦꯕ VHS ꯑꯣꯏꯅ ꯅꯝꯈꯤꯕ ꯄꯥꯟ ꯀꯦꯁꯦꯠ ꯄꯥꯜ ꯍꯥꯏꯁꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗ ꯖꯨꯟ ꯖꯨꯂꯥꯏ ꯑꯁ꯭ꯋꯥꯏꯗ ꯅꯝꯕꯅꯤ 1994ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯒꯤ ꯇꯥꯡ 15 ꯑꯃꯨꯛ ꯔꯤꯂꯤꯁ ꯇꯧꯕꯅꯦ ꯚꯣꯂꯨꯝ 1ꯁꯦ ꯑꯣ ꯑꯗꯨꯗꯤ ꯀꯨꯏꯔꯔꯣꯏꯅꯦ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯀꯩꯅꯣꯃ ꯑꯩꯈꯣꯏ ꯐꯤꯂꯝꯒꯤ ꯃꯇꯥꯡꯗꯗꯤ ꯁꯤꯜꯚꯔ ꯖꯨꯕꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯜꯚꯔ ꯖꯨꯕꯂꯤ ꯑꯁꯤ ꯌꯧꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯁꯗꯤ ꯈꯔ ꯆꯥꯎꯅ ꯇꯧꯒꯦ ꯍꯥꯏꯔꯅꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯈꯔꯁꯨ ꯂꯩ ꯉꯁꯥꯏꯒꯤ ꯍꯧꯔꯛꯄ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯇꯥꯃꯣ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯀꯥꯄꯨꯔ ꯏꯌꯥꯝꯕ ꯀꯥꯄꯨꯔꯁꯤꯒ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯁꯤꯒ ꯑꯩꯈꯣꯏ ꯄꯨꯜꯂꯛꯄ ꯃꯇꯝ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯁꯝꯃꯛꯄ ꯃꯇꯝ ꯁ꯭ꯋꯥꯏꯁꯤꯗ ꯑꯣꯖꯥ ꯔꯣꯍꯤꯅꯤꯒꯤ ꯃꯥꯒꯤ ꯅꯣꯛꯐꯗꯦꯒꯤ ꯌꯥꯎꯕ ꯄ꯭ꯔꯗꯛꯁꯟ ꯇꯧꯒꯗꯣꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯌꯥꯎꯅꯅꯕꯒꯤ ꯆꯥꯟꯁ ꯐꯪꯕꯗꯨꯗ ꯃꯗꯨꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯈꯣꯠꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯦꯇ꯭ꯔꯤꯛꯀꯤ ꯔꯤꯖꯜ ꯉꯥꯏꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯌꯥꯝ ꯀꯟꯅ ꯑꯣꯏꯌꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯕ ꯖꯥꯠꯅꯤꯅꯗꯤ ꯃꯦꯇ꯭ꯔꯤꯛꯀꯤ ꯔꯤꯖꯜ ꯉꯥꯏꯕꯒꯤ ꯑꯗꯩꯗ ꯑꯩꯁꯦ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯁꯝꯕꯨꯛ ꯈꯣꯏꯕ ꯑꯗꯩꯗꯤ ꯑꯗꯨ ꯃꯇꯨꯡ ꯁꯨꯝ ꯏꯜꯂꯒ ꯁꯝꯕꯨꯛ ꯈꯣꯏꯕꯒꯁꯦ ꯑꯩꯅ ꯁꯨꯝ ꯃꯇꯦꯛ ꯌꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯕ ꯑꯗꯩꯗꯤ ꯌꯨꯝꯗ ꯇꯦꯂꯤꯐꯣꯟ ꯃꯇꯝꯗꯨꯗ ꯂꯦꯟꯂꯥꯏꯟꯁꯨ ꯈꯔ ꯇꯥꯡꯉꯝꯃꯤ ꯑꯗ ꯂꯦꯟꯂꯥꯏꯟꯗ ꯊꯪꯅꯒꯗ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯂꯥꯛꯑꯦꯅ ꯇꯧꯕꯗꯒꯤ ꯆꯦꯟꯈꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔ ꯆꯦꯜꯂꯒ ꯑꯗꯨ ꯄꯔꯐꯣꯔꯃꯦꯟꯁꯇꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯌꯥꯎꯅꯤꯡꯕ ꯄꯥꯝꯖꯕ ꯀꯩꯅꯣꯗꯨ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯛꯈꯤꯕꯒꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯇꯣꯈꯥꯏꯕ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨ ꯐꯥꯎꯕ ꯌꯧꯔꯛꯅꯕ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯀꯩꯅꯣꯁꯦ ꯏꯕꯥꯅꯤꯒꯤ ꯉꯁꯥꯏꯒꯤꯗꯨꯗ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤꯒꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯁꯤꯗ ꯀꯣꯐꯤ ꯀꯩꯅꯣꯁꯤꯗ ꯃꯤ ꯑꯃꯃꯝꯈꯛ ꯎꯅꯩ ꯍꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅꯕꯁꯤꯗ ꯎꯅꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅꯤ ꯁꯤꯒꯤ ꯆꯞ ꯃꯥꯟꯅꯔꯤꯁꯦ ꯃꯥꯁꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯔꯪꯒꯤꯂꯥꯜ ꯖꯣꯁꯦꯞꯁꯨ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯏꯃꯥꯁꯤꯅ ꯄꯤꯕꯥ ꯏꯊꯟꯗ ꯄꯣꯛꯏ ꯃꯥꯒꯤ ꯏꯃꯥꯅꯁꯨ ꯃꯥꯁꯤ ꯃꯊꯟ ꯄꯣꯛꯄꯅꯤ ꯃꯣꯏ ꯏꯃꯥꯒꯤ ꯃꯃꯤꯡꯁꯤ ꯇꯣꯝꯕꯤ ꯀꯧꯏ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯤꯡꯁꯨ ꯇꯣꯝꯕꯤ ꯀꯧꯏ ꯑꯗꯨꯒ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯁꯤ ꯏꯕꯥꯅꯤꯁꯤ A ꯄꯣꯖꯤꯇꯤꯚ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯁꯦ ꯁꯨꯝ ꯇꯤꯟꯅꯔꯒ ꯁꯨꯝ ꯂꯥꯛꯀꯥꯟꯗ ꯀꯔꯤ ꯃꯥꯟꯅꯔꯝꯒꯦ ꯑꯩꯈꯣꯏꯅꯤꯅ ꯀꯣꯔ ꯇꯧꯕꯁꯦ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ ꯑꯩꯁꯤ ꯇꯧꯕ ꯑꯗꯨ ꯃꯥꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ ꯇꯧꯔꯝꯕ ꯀꯣꯟꯅ ꯈꯪꯉꯩꯅꯦꯀꯣ ꯍꯥꯟꯅꯗꯤ ꯀ꯭ꯂꯥꯁ ꯀꯩꯅꯣꯗ ꯄꯨꯜꯂꯒꯁꯨ ꯇꯦꯟꯗ ꯄꯨꯜꯂꯒꯁꯨ ꯀꯣꯟꯅ ꯈꯪꯅꯔꯕꯁꯨ ꯃꯥꯟꯅꯔꯝꯕꯗꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯁꯦ ꯄꯣꯛꯄꯁꯤꯁꯨ ꯑꯦꯖꯁꯤ ꯆꯞ ꯃꯥꯟꯅꯔꯝꯃꯦ 70ꯗ ꯄꯣꯛꯄ ꯊꯥꯗ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯗꯨꯒ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯄꯤꯇ꯭ꯔꯤ ꯁꯥꯕ ꯑꯗꯨꯒꯤ ꯁꯦꯝꯕ ꯑꯗꯨꯒꯤ ꯋꯥꯔꯛꯁꯣꯞ ꯑꯃ ꯇꯧꯋꯤ ꯑꯗꯨꯗ ꯋꯥꯡꯒꯣꯏꯒꯤ ꯑꯣꯖꯥ ꯕꯤꯔꯦꯟꯁꯤꯅ ꯑꯣꯖꯥ ꯑꯣꯏꯅ ꯂꯥꯛꯑꯦ ꯗ꯭ꯔꯃꯥꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅꯤꯁꯤ ꯅꯣꯏꯅꯤ ꯄꯨꯂꯞ ꯄꯨꯜꯂꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯣꯏꯅꯤ ꯒ꯭ꯔꯨꯞ ꯑꯃꯃꯝꯒꯤ ꯗ ꯌꯥꯎꯑꯅ ꯑꯩꯈꯣꯏꯅꯤꯁꯤ ꯒ꯭ꯔꯨꯞ ꯑꯃꯃꯝꯗ ꯈꯥꯏꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯄ꯭ꯂꯦ ꯑꯃꯃꯝ ꯉꯥꯏꯍꯥꯛꯇꯪꯁꯤda ꯄ꯭ꯂꯦ ꯑꯃꯃꯝ ꯁꯥꯒꯠꯂꯒ ꯇꯧꯔꯣꯅ ꯎꯠꯂꯦ ꯃꯥꯒꯤ ꯄ꯭ꯂꯦꯁꯤꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯎꯠꯂꯦ ꯑꯩꯒꯤ ꯄ꯭ꯂꯦꯗꯨꯅ ꯑꯔꯣꯏꯕꯗ ꯎꯠꯂꯦ ꯑꯗꯨꯒ ꯏꯕꯥꯅꯤꯁꯦ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡꯗ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯃꯒ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯈꯜꯗꯨꯁꯨ ꯆꯞ ꯃꯥꯟꯅꯕ ꯄ꯭ꯂꯦꯁꯦ ꯎꯅꯔꯀꯥꯟꯗ
मासे फैमिली प्लानिंग द सेमबा एने से फैमिली प्लानिंग अदुदी हम चमिनरे न कोइने को चमर नुपी से हाइजलुबगदि यावदौरा अदुमक्ति यावदि अदुमक्सु हौजिकमकी कनोसिदा अखोइ पाखंग ओइने तीदना लेरमदि ओइरम यावरम अदा याम हेना अमु याम सरप्राइज होइबा अखोइदसु याम नुंगाइबा अरिदि मंगोनदसु फाव एंगोनदसु फाव याम नुंगाइबा याम सरप्राइज होइबा खंगौदना सडनली अखोइन कयमता हाइनब नतबा अंडरस्टैंडिंग कयमता लेनबस नतबा माना युमदगी अखोइनी इसै प्रोग्राम अमा ककी कंडक्ट तौनबगी थोलपसे माना सेलक ड्रेस आई सेलक ड्रेस अदु माना लेने हाय हाय ईश्वरगी खुदोल ने माना लेमने कय फुरित मानद्रसु अखोइ खुंगाव द मानरम ngasi कोट के मचु मानबी ले खंगाव सरफेट माने बस माना अदम रगे अने इदौ सिबगी होय लुको गा लाकपा माना मबोक सिबगी लुको लाव अदुना डॉन 2000 तमो ब्राइट फिल्म गी तमो चान गी बोर्ड से डॉन 2000 गी प्रोग्राम अम तवे अदैदा अखोइन मक्स लुको लागांदा डॉन 2000 दुगी दमकता इबानी लुको लाकपा दौना मिना खलेवा असिंबगी दी सिचुएशन दुना अने इदौ लेतबगी नि माना मबोक लेतबगी लुको गा लाक इसोर फन सेम बजाने को अदो लुहोंग मतमदी चही 10 खेने चही 10 खेने आई नहीं हम हानग्रे आई 25 आई नो फुटी गी मतुंग कान कानदन चही अमा अनि अदाय दाय मेरेज तव मद अहन सागिबगी केनो दुना हेना वखंड अहन चंगी बजाला नत्रगा कथुना केनो युबान बि चंगी से सिचुएशन दुना when 12 मतन पीयूसी आई पीयूसी लोर पद नुन पाले जोसेफ ने कम कांद पान बि गेम्स 2003 द पाले ओ सही ट्राम गाम की ममांग देने होय अदुदि हुजिकिने अखोगी नोकफदि हंजरागा नोकफदि अहान मगी हाइतारे को मयामना वालों चटखिबा अदुगी डायलॉग अम खतगा निजेगेना अखोई तुंग माइकी देगे अखोई पाबसिना एसी पाखंग फारे नुपी थिबि यारे खोलेगा एसी केम खंदबनेबा ngasi ma hala handa halaksuna aina fajana tumsinaraga mangsinaraga ekta hairage hey nuwa tombo hay ma tungor malini yengone haujik te lai paw na thamam da ngai ko na khok te tum le min si odo ko ni ra mathan da pok podai na mi oi haning na tawri kam da tawni si de hay kal changal lu se ai khoi ani da tumin ne si khang apa ne aba asin oh ina sabak phak to sal tumin ne se se kala changal se ai si tum ke se changal lo mama na ba na metric parikha la thok na dana am sangoi lu koi teng na dana a yaw na khre ma na si metric te kor to lai ri ne changal lu se pithibiro ye luhong biro ai kai nu nang hari da mamang or malene nupi thibiro haima aju mamang den nupi thibiro kai hari ni hai nangi tu namang na te mang ni luhong biro hai nangi tu namang na te na mi na mang ne har ma da luhong biro ba kai a ma si thi de thininga mani hai nangi thininga fi bo nangi ko na khana si ya ki nama atomi ma hani ye ki ge ko tumu ina mang na tumjin na dana hai ba ya hai re khang ding asi di phai se awang longgi nishaban gi ine sakhi saraga eta hai ra ke ro 살로 까지 혼난다나 사지까 답이드나 마파 아이기 마팅 방게디 컨디네 세 가야 데 종암사들이 놓아봐 라릭 라이수 방에 아 마마 나메 비에 에메 로이 그라바와 마나 우지 군나 라이디 메틱타 라라라 와이드 누게 신네 사지까지 따나 아시에 고조 하이 ओ खुदा 아이 가나노 ओ सकीने मेरा पाइबिगिने सेक्रेटरी सकीने 아이 사키 아이디 ओ अवांगिने मेरा पाइबिगी सेक्रेटरी सकीने मी खुदा 아이 사키야 कइदौरा खुदागी चानुपा तोंबुंगदो पाखंग भारे मयुम मकई पानबिबा यारे लुहोंबिरो हाबा खुदा 아이 까디
ꯈꯨꯔꯥꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯝꯕꯨꯡꯗꯣ ꯑꯣ ꯄꯥꯈꯪ ꯐꯥꯔꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯤꯕ ꯌꯥꯔꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯤꯔꯣ ꯍꯥꯏꯕꯅꯤ ꯈꯨꯔꯥ ꯍꯥꯏ ꯇꯣꯝꯕꯨ ꯅꯈꯣꯟ ꯈꯪꯉꯤꯕꯣ ꯁꯟ ꯆꯔꯨ ꯀꯧꯔꯥꯎ ꯍꯦ ꯑꯁ मसीगी औजार रेणु कुमार सेमी के मसीगी कनोसिना इसकी मतेक से सिसना मणिपुर की पब्लिक ना याना नुंसीबी की बा कोई रिसी नौना थोलपगा ओरे याना नुंसीबी की बा दुना मसा खंबी की बा कनोम ओय अदु हुजिकी अहाम हाय तारे को अहान बा अखोय मतम दसु हाय तारे ए तो एस ए करिनो ने मोयगी पुरा जुराम सिदि काने खनगी बा औन अदुगी मतुंग तारक पदा अखोयगी मतम सि हाय तारे को चटप खोटप करी करी दगी दि दुम बाबू की रिएक्शन से अहाम बदी थोक्थुंगाय को बाबू की रिएक्शन से कमाइना दुम कोक्सिलतर खसलतर तरगा रिएक्शन से कमाइ तोगे सदन न खोय केनो फंग फेम फंग सिदा यामना अखोयगी पब्लिक ना मणिपुर प्रजा न को अनमाना कोई से मोन हेक याबी की बदगिदी कोई चथोक चसिन अदि सही प्रोग्राम मफम अहम बद कोई करोना नोफदे ना हेक मीन मसक खंबी रखी बदगी कोई ओजार रेणु कुमार सिना कोई से पूरगा कोई निसे स्पेशल ओना पूरगा रुब्रागी टीम गा नवादी रुब्रा से केंटर दा अदि बस पुला पुलप चलिंगी अदि मतम पुला पुलप चल कांदा कोई से होस्ट होइबा अखोय हुमसे होस्ट होरगा मानदम चटप खोप तब काना कोई उबदा अखोयबु पब्लिक ना ए जोसेफ यावे रंगलाल यावे कायबदुदा अखोयदा संगसन बिरपा खुद सोक बिरपा अरेदि अखोयबु अखोयगी फागीदा मोने पेनबी गिना यामना एप्रिसिएशन तौबिरपा अदु मसिंग याबा पुनिंगदा करी हायतारे मदुगी मिकुपतो मदुगी नुआयबदुदी अस अखोय पीस कॉन्फ्रेंस की होजाइदा पुबी जारुनिना अखोय नौरिङेदा अदुमाय पुबी अदगी अखोयनि से अमतनी सुमा हाइबा होरैगा से जोसेफ ता रंगिलाल हने कौबा रंगिलाल दा जोसेफ कौबा अखोयनि की मिंग सिंग असि फावदसु अदुम अखोयनि पुना फमगांदा अदुम मिंग से शरानना एंगोंदा रंगिलाल याना सुम हायरगा वारी साबा मोंदा जोसेफ हायरगा सुम वारी साबा दुमाइन तो अखोय सो अदुम ताबा ए रंगिलाल ने हाइदे ए जोसेफ ने नंगा कोना रे हाइ सो हाइदो किसु काइदे मिगी रेस्पॉन्स अरे मन सानी वारी तो आइना तारसु याबु वानी मो जोसेफ तो वारी साबो वर्सु अरे रंगिलाल तो वारी साबे याबो सारबो वर्सु जोसेफ ने तुम ताबे याबो किसु कनो लेतबनिना दुम पैसा दायरगा वही पैसा की मयक के मयक अमखक यावरदी पैसा चत्तेदन अदुमाइना मनिंग ममांगनेना अदुमाइन थम्मने अदुगा मसिदा अखोयगी करी हायतारे तोइना लोइनबगी अरे तोइना पुनबगी अखोयगी प्रैक्टिस मक तौमिनद्रगसु अखोयगी आइडिया से शेयर तौनबो कांदा कोना स्टेज दा हम सरप्राइज होइबा परफॉर्मेंस में पीदबी यादे हारबो कांदा अइना करी तौरकनी अदिना माना करी तौरकनी हाफेट चौरपा लोइनबगी तिनबगी अखोयगी खंगना भाई तारे तो अदुगी पोतु लेबनिना अखोयगी याम नुंगाई अदुगी ताइनगी लाइवई खरबा अखोयगी बाबुंग चावबा तोंबी अरि बाबू मोय हुम न पुल्लगा तौरमिसी ngsaigi moy hum toina unaba toina punghibagi madugi kare haitare mai magi kana do kok khungi bai tare adugi potu pasana bai pas tungrapa amaga understanding du laina rakpani na stage saram ka khapada no muju krai no yawge da chingjam ma je kwa kharchai na ma ngsaigi kwa matam chage na मा काजनी ना मा खनबा दाइना मा काजनी ना खलुबा दा खोइनि मा काजनी खलगा रोशिबिना से इसे छागा लोर कुमकपा दा एंकर ओबा सिदी माइक्रोफोन से कलाकार सिना स्मान हेक थादोर पदा अदुगी माइक्रोफोन दा खोइना ओगा प्रोग्राम द तत्तना पुबदु फाबनिना अदुना चेन खटपनिना चेन खटपसिदा आइना माइक्रोफोन से चलाउना खुल्लगा नों खलपसिदा माना माइक्रोफोन हम खुनबा अदुदा आइना हालेदना आइन थोइरे हाइबा अदा काय थोइरे नो खोलिनो वरि इबानी मा कैसु करी हाइना दुइनो खंगना सुम कखलागा माइक्रोफोन खुना गिने अदुदा सुम सारा अदा गाड़ी नियान चलिसे करिगिनो हाइबा फागिसे अदुगी निमितुदा सेमे
ꯑꯣ ꯃꯊꯟꯇ ꯊꯣꯛꯆꯔꯛꯄ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯈꯨꯗꯛꯇ ꯑꯗꯨꯝ ꯈꯨꯗꯛꯇ ꯁꯥꯂꯥꯡ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯈꯨꯜꯂꯒ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅ ꯒꯥꯔꯤꯅ ꯌꯥꯡ ꯆꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯗ ꯒꯥꯔꯤ ꯌꯥꯡ ꯆꯦꯜꯂꯤꯁꯤꯗꯤ ꯑꯍꯣꯏ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯅ ꯃꯥꯒꯤ ꯑꯦꯛꯁꯦꯂꯦꯇꯔꯁꯦ ꯀꯟꯅ ꯅꯦꯠꯄꯗ ꯇꯣꯞ ꯒꯤꯌꯔꯗ ꯄꯥꯜꯂꯒ ꯀꯟꯅ ꯅꯦꯠꯄꯗ ꯑꯗꯨꯝ ꯆꯦꯟꯕꯅꯤ ꯅꯠꯇꯦ ꯅꯠꯇꯦ ꯒꯥꯔꯤꯅ ꯌꯥꯡꯅ ꯆꯦꯟꯕꯒꯤ ꯃꯔꯝ ꯂꯩ ꯅꯣꯏ ꯈꯪꯗꯤ ꯈꯪꯗꯅ ꯀꯩꯗꯧ ꯈꯪꯉꯣꯏꯗꯣꯏꯅꯣ ꯃꯥꯅꯤꯅꯦ ꯒꯥꯔꯤꯒ ꯌꯥꯡ ꯆꯦꯟꯕ ꯍꯥꯏꯁꯤꯗꯤ ꯗ꯭ꯔꯥꯏꯚꯔꯁꯤꯅ ꯇꯣꯞ ꯒꯤꯌꯔꯁꯤ ꯄꯥꯜꯂꯒ ꯑꯦꯛꯁꯦꯂꯦꯇꯔꯁꯤ ꯀꯟꯅ ꯅꯦꯠꯂꯕ ꯑꯗꯨꯝ ꯀꯟꯅ ꯆꯦꯜꯂꯗꯕꯅꯤ ꯕꯥꯏꯛꯀꯁꯦ ꯇꯣꯞ ꯒꯤꯌꯔ ꯄꯥꯜꯂꯒ ꯑꯦꯛꯁꯦꯂꯦꯇꯔꯁꯤ ꯀꯟꯅ ꯂꯩꯈꯠꯄ ꯑꯗꯨ ꯅꯠꯇꯦ ꯒꯥꯔꯤꯅ ꯌꯥꯡꯅ ꯆꯦꯟꯕꯒꯤ ꯃꯔꯝ ꯂꯩꯌꯦꯕ ꯃꯔꯝ ꯂꯩ ꯑꯗꯨ ꯄꯤꯌꯨꯅꯦ ꯅꯣꯏ ꯑꯦꯛꯁꯤꯂꯦꯇꯔ ꯅꯦꯠꯄꯒꯤ ꯁꯦꯂꯔ ꯂꯩꯈꯠꯄꯒꯤ ꯌꯥꯡꯅ ꯆꯦꯟꯕꯁꯨ ꯅꯠꯇꯦ ꯒꯥꯔꯤꯅ ꯌꯥꯡꯅ ꯆꯦꯟꯕꯒꯤ ꯃꯔꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯀꯔꯤ ꯃꯔꯝ ꯃꯃꯥꯡ ꯆꯀꯥꯁꯤ ꯀꯟꯅ ꯆꯦꯡꯉꯤꯁꯤꯗ ꯃꯅꯤꯡ ꯆꯀꯥꯗꯨꯅ ꯇꯥꯟꯅꯕꯗ ꯌꯥꯡꯉꯤ ꯑꯣ ꯉꯁꯥꯏꯒꯤ ꯒꯥꯔꯤꯒꯤ ꯃꯃꯥꯡꯒꯤ ꯀꯥꯡꯈꯣꯡꯁꯤꯅ ꯀꯟꯅ ꯆꯦꯡꯉꯤꯕꯁꯤꯗ ꯃꯅꯤꯡꯒꯤ ꯀꯥꯡꯈꯣꯡꯁꯤꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯌꯥꯡꯉꯤꯅꯦꯕ ꯑꯗꯨ ꯑꯅꯤꯗꯨꯗꯤ ꯐꯪꯅꯕ꯭ꯔꯥ ꯄꯥꯛ ꯐꯪꯅꯗꯦ ꯑꯗꯨ ꯐꯪꯅꯐꯝ ꯖꯒꯥꯗꯤ ꯂꯩ ꯀꯗꯥꯏꯗ ꯋꯥꯛꯁꯣꯞꯇ ꯑꯗꯨꯗꯤ ꯃꯣꯏ ꯑꯅꯤ ꯐꯪꯅꯐꯝ ꯖꯒꯥ ꯑꯣꯏꯇꯥꯔꯦ ꯃꯔꯣꯡꯒ ꯂꯣꯛꯈꯠꯅ ꯂꯩꯔꯦ ꯂꯩꯗꯣ ꯁꯨꯃꯥꯏꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯈꯨꯗꯛꯇ ꯈꯨꯗꯛꯀꯤ ꯄ꯭ꯔꯤꯄꯥꯔꯦꯁꯟꯅꯦꯕ ꯁꯤꯡꯖꯃꯩꯗꯁꯨꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯗꯨ ꯄꯨꯛꯅꯤꯡ ꯄꯥꯏꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯈꯥ ꯀꯨꯝꯊꯔꯛꯀꯅꯤ ꯉꯛꯏ ꯏꯁꯣꯔꯅ ꯄꯤꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯑꯩ ꯑꯗꯨꯝ ꯑꯃ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯕꯗꯤ ꯌꯥꯔꯖꯥꯠꯅꯤ ꯁꯣꯝꯗ ꯔꯪꯒꯦꯂꯥꯏ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯈꯛꯇ ꯂꯧꯖꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯆꯪꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯇꯣꯝ ꯇꯤꯚꯤꯅ ꯑꯗꯣꯝꯒꯤꯗꯃꯛ ꯅ꯭ꯌꯨ ꯌꯔꯒꯤ ꯑꯣꯏꯅ ꯑꯣꯐꯔ ꯄꯤꯖꯔꯤꯕ ꯑꯣꯐꯔ ꯑꯁꯤ LED TV 32 ꯏꯟꯆ ꯑꯃ ꯂꯩꯕꯗ ꯇꯥꯇꯥ ꯁ꯭ꯀꯥꯏ ꯑꯃ ꯐ꯭ꯔꯤꯗ ꯍꯥꯞꯆꯔꯤ TV ꯑꯁꯤ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯀꯤ ꯔꯦꯠꯇ 14,500 ꯄꯤꯕ TVꯅꯤ ꯍꯥꯏꯔꯤꯕ TV ꯑꯁꯤ ꯁꯨꯞꯅꯇꯒꯤ 12,999ꯗ ꯑꯣꯐꯔ ꯄꯤꯖꯔꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯌꯨ ꯑꯀꯛꯅꯕ ꯃꯇꯝꯅꯤ ꯇꯟꯖꯥ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯇꯣꯝ ꯇꯤꯚꯤꯅ ꯂꯩꯖꯔꯤꯕꯁꯤ ꯑꯗꯣꯝꯒꯤꯗꯃꯛꯇꯅꯤ ꯈꯨꯔꯨꯝꯖꯔꯤ TOM ꯇꯣꯝ ꯇꯤꯚꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏ ꯉꯁꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯃꯔꯝꯗꯤ ꯔꯪꯒꯤꯂꯥ ꯑꯃꯁꯨꯡ ꯖꯣꯁꯦꯞ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯕꯤꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥ ꯌꯥꯝ ꯉꯥꯡꯖꯗ꯭ꯔꯒꯁꯨ ꯀꯥ ꯍꯦꯟꯅ ꯃꯈꯣꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯥꯒꯤ ꯍꯦꯟꯅ ꯇꯥꯅꯤꯡꯕꯒꯤ ꯇꯥꯟꯖꯥꯗꯨꯅꯤ ꯑꯩꯈꯣꯏ ꯂꯩꯖꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯥꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯪꯅꯔꯕ ꯀꯩꯅꯣꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯪꯒꯤꯂꯥꯅ ꯑꯩꯈꯣꯏ ꯍꯣꯃꯣꯕꯨꯗꯤ ꯍꯥꯏꯅꯔꯦꯀꯣ ꯃꯌꯥꯝꯅꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯃꯈꯣꯟ ꯍꯣꯃꯣ ꯁꯥꯖꯕꯁꯤꯡ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯍꯥꯏꯅꯔꯕꯅꯤꯅ ꯍꯥꯏꯖꯔꯦ ꯑꯗꯨꯒ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯚꯤꯝ ꯀꯃꯥꯏꯅ ꯁꯥꯒꯗꯒꯦ ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯦ ꯇꯤꯀꯦꯟꯗꯁꯦ ꯁꯥꯔꯒ ꯇꯧꯈꯤꯕꯒꯤ ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯋꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯩꯈꯣꯏ ꯇꯥꯖꯔꯒꯦ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯃꯁꯤꯁꯨ ꯅꯣꯛꯐꯗꯦꯒꯤ ꯖꯣꯁꯦꯞꯀ ꯔꯪꯒꯤꯂꯥꯜꯒ ꯃꯌꯥꯝꯅ ꯌꯥꯕꯤꯈꯤꯕꯗ ꯁꯤꯁꯨ ꯃꯥꯁꯇꯔ ꯄꯤꯁ ꯑꯣꯏꯈꯤ ꯍꯣꯏ ꯃꯇꯦꯡ ꯀꯗꯥꯏꯗꯅꯣ ꯅꯪ ꯆꯠꯂꯤꯁꯤꯕꯣ ꯍꯩꯃꯥ ꯑꯩꯅꯦ ꯑꯩ ꯉꯁꯤꯗꯤꯅꯦ ꯑꯁ ꯁ꯭ꯋꯥꯏ ꯂꯥꯎꯔꯒꯅꯦ ꯏꯁꯥꯁꯦ ꯃꯤꯍꯨꯟ ꯀꯥꯔꯒ ꯊꯣꯔꯛꯏꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯏ ꯃꯅꯤꯡꯒꯤꯅꯦ ꯀꯔꯤꯒꯤ ꯏꯁꯩ ꯁꯛꯄꯗꯣ ꯃꯦꯔꯥꯗꯣ ꯑꯧ ꯃꯉꯣꯟꯗ ꯕꯥꯇꯣꯟ ꯇꯧꯕ ꯆꯠꯂꯨꯕꯅꯦꯕ ꯅꯨꯄꯤꯅ ꯇꯧꯕ ꯕꯥꯇꯣꯟ ꯂꯧꯗꯦꯅꯅꯦ ꯃꯣꯔꯥꯅ ꯊꯣꯝꯃꯛꯄ ꯇꯥꯟꯅꯔꯛꯄ ꯋꯥꯅꯦ ꯑꯩꯉꯣꯟꯗ ꯅꯪꯁꯦ ꯃꯥꯅ ꯅꯨꯄꯤ ꯃꯥꯜꯂꯦ ꯁꯤꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯍꯔꯥꯎꯅꯤꯡꯉꯥꯏꯅꯤ ꯀꯩꯅꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯃꯁꯦꯟꯗꯕꯨ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯖꯕ ꯋꯥꯅꯤ ꯀꯅꯥꯒꯨꯝꯕ ꯑꯇꯩꯗꯗꯤꯅꯦ ꯑꯩꯈꯣꯏꯁꯦ ꯎꯔꯒ ꯗꯥꯎ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯔꯤ ꯄꯣꯠꯅꯤ ꯑꯗꯨꯅꯅꯦ ꯑꯩ ꯉꯁꯤꯗꯒꯤ ꯍꯣꯃꯣꯒꯥꯁꯦ ꯇꯣꯛꯑꯒꯦꯅ ꯈꯜꯂꯦ ꯍꯩ ꯀꯩꯗꯧ ꯇꯣꯛꯇꯣꯏꯅꯣꯍꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯤ ꯅꯨꯄा ꯃꯥꯟꯅꯕ ꯍꯣꯠꯅꯁꯤ ꯅꯨꯄꯥꯗꯧꯅ ꯆꯠꯁꯤ ꯅꯨꯄꯥ ꯃꯥꯟꯅ ꯂꯩꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯨ ꯂꯩꯕꯗꯨꯗꯤ ꯂꯩꯅꯅꯕ ꯍꯣꯠꯅꯔ ꯂꯣꯏꯔꯦ ꯀꯩꯗꯧꯕ ꯍꯣꯃꯣ ꯇꯣꯛꯇꯣꯏꯅꯣ ꯅꯨꯄꯥ ꯃꯥꯟꯕ ꯍꯥꯏꯁꯦ ꯀꯔꯤꯝ ꯅꯠꯇꯦ ꯁꯤ ꯑꯩꯈꯣꯏꯅꯅꯦ ꯑꯀꯟ ꯑꯊꯧꯁꯤꯡꯅ ꯉꯥꯡꯕ ꯗꯥꯏꯂꯣꯒꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯇꯧ ꯇꯝꯃ ꯁꯨꯝ ꯉꯥꯡꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯁꯣꯏꯗꯅ ꯀꯜꯂꯛꯑꯗꯕꯅꯤ ꯅꯨꯄꯥꯗꯣ ꯃꯥꯜꯂꯛꯑꯗꯕꯅꯤ ꯃꯤ ꯑꯋꯣꯏꯕꯩꯔꯣ ꯑꯋꯣꯏꯕꯩꯅꯤ ꯑꯗꯨꯃꯥꯏꯅ ꯃꯇꯧ ꯇꯝꯃꯒ ꯁꯨꯝ ꯔꯤꯍꯥꯔꯁꯦꯜ ꯇꯧꯔꯒ ꯆꯠꯂꯒ ꯑꯩꯈꯣꯏꯁꯦ ꯁꯣꯏꯗꯅ ꯅꯨꯄꯥꯗꯧꯅ ꯇꯧꯔꯛꯇꯣꯏꯅꯦ ꯌꯥꯝ ꯀꯜꯂꯛꯀꯗꯣꯏꯕ ꯃꯥꯅꯤ ꯅꯨꯄꯥ ꯃꯥꯜꯂꯛꯀꯗꯣꯏꯕ ꯑꯣ ꯍꯧꯔꯛꯑꯣꯅꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯒꯤ ꯗ꯭ꯔꯃꯥꯗꯒꯤ ꯇꯧꯔꯛꯀꯦ ꯍꯩꯃꯥ ꯅꯪꯅ ꯇꯤꯀꯦꯠꯇꯗꯤ ꯁꯥꯗꯣꯏꯔꯣ ꯑꯩ ꯁꯥꯔꯛꯀꯦꯕ ꯌꯥꯝ ꯃꯥꯟꯅꯤꯌꯦ ꯀꯨꯆꯨꯗꯨꯒ अंग्रेज सरकार की हुकुम साहेब ओइ मा कꯩꯗꯧꯔꯒꯦ नायखो कꯩꯗꯧꯔꯒꯦ नंगिदुबो टिकेटꯗजिने नालायरिङेदने खेलेन्द सुबिदाना टिकेटदजि फाबा लापै मतांगु नत्रो माने चाबी या मालिक साबो मखतरो ताके अंग्रेज सरकार की हुकुम साहेब केलगा जगत टिकेनजि नते ओने टिकेनजि के हक्सांग सारपदने अकीबगी सरोमता हपमद्रे ओ हिंचाबो मिलाउबा ओइ बा कदरके
ยำสัตว์ที่น้ำมาเลย มานบรอ อันทุกกำมันซัพเปอร์ทัดตัวนี้โน่ คังดี อันทุกคนเนี่ยมาไม่ตัวเนี่ยในพี่มันเก็บมันเก็บตัวปะจะกางมันเด็ดดุ้มยาว อันตุที่คังเสียมไปยาโปรตีนตั้มเสียมมากระดองนี่แกโน่น้ำมุตรน้ำมุตร ไอ้มุตรอะไรไอ้ที่เนี่ยเขาเห็นนักกันนะแบบบิมซาร์เก ชาโรสา มาบาร์เกตรามาปริงเด็กบิมซาร์เกก็ นั่นบิมสาบดีนะตรอสารโอบิมให้เสียนุ่ยพิกเกอร์สินี่ เอาไว้พี่รอ มานี่มานั่นใส่มาโคนบอกว่าครับปูดูได้ยำเช้าว่ามีมันไปว่าเนี่ยบ่ต่อ ตลกก็เฮ้ยเขาหลอกกินนะสินะน้ำซ้ำหน่อย ไงคง ใครตลกกินช่วยระบบ นั่นใช่สิบิมนะตรอ มานี่พิมพ์นี่ โอ้ไอเราพูดไอ้น่ะบิมมาเลยนะคันเลยบ่ ไอ้มาคุณเล่าตัว คุณเราดูต่อ ตลกก็เฮ้ยเขาหลอกกินนะสินะน้ำซ้ำหน่อยกันสันนี่อยู่กันจงโทษเรา จงเท่าเรา งั้นสิเนี่ยบิมไม่นั่นเนี่ยนักความตัวอับตัวนั่นเนี่ยลิรุ่งเตียนทุเด็กพระเจ้านะปีกลองทุเด็กยาบหรอย ำกันนะครับสุดที่ก็ต้องมาเลยป่ะอันตัวบิมนี่นะก็ยำลายนะเปี๊ยก สมัยนะnung ai ki vai ter jo stage performance de dia nung ai ki performance เอาตัวฟิสิกส์จะมายามนะก่อนมายามนะบดีค่อยนุชบิดีก่อนนุชบิดีเอาตัวแกนู้อินไฮตาร์ก่อนค่อยว่ามาที่มาตัววิรามดูนัตตาบดาค่อยสเตทนั้นตระก็มายามสินะคำว่าสเตจกีค่อยมาปานนั้นพุทโธพิเรก่อนวัดกุมบะเกกุมบะค่อยสักครั้งวิบัติมาสิกีทักสิกมาอินตัววิโอจะมายามนะไฮตาร์อาร์ติสต์มั้ยนะอาร์ติสต์แกยามนะค่อยsociety respect ตัวอีกนะจะขังเจนิกทุกคนบางทีสิพาวดัตทุกปะเลยเตจุมตัวใครว่าชุมังในลาเบกีในฟิล์มกีว่าบ้าโนมามันน่าพังมาขบดีเอาเลยดูก็ตัวใครนะดูก็ซีนีมาดัชสุกัยดัชสุขังอีระดูก็ขังดรีระดูก็ขังนัตอรีระดูดีขังเดไอ้คุยว่าเขาดีพักีตัวบ้าเบชีซีนีมามันตะแกอากิมาติกมารู้ไอ้เก็บเซเรสซินนามาบาบกสิเดปีนั้นนะบุคคลนั้นเป็นแบบนั้นมากิเซเรสซี่อันน่ะเซเรสไว้นะจังนั้นนะบุคคลนั้นมุตตามากิบาบกสินสิกิโคกสิอีห่างนะจังนั้นนะมุกตั้งนกทั่วหัลละก็ดูก็เซเรสต์พุชินเก็บดูก็เซเรสต์ตัวเด็กอามุก depression จัดตันนะบุกเซเรสต์เด็กอามุกเล่าทั่วรักนะบุคคลนั้นมุตตาฟากิสิอามุกตอนเราก็บาบกสิอามุกโนหัลละก็อามุกพุทธรักปะอดูนะฟากิให้เบสิซินีมาดาลีลาดาสุกิมาติมารู้ไว้อดูนะมาคุยสิมามันพัฒนาปีกันดับนี้มาคุยสิยกขัดปีกันดับนี้ให้บกี้แกนสิขัดตั้งวัดประดาวน่ะคุยน่ะอุจเจอดูคุยกิมีเองน่ะลานบกี้ระดูดิขังเร่ก็ตัวสากิดีมารู้ในไฮสคูลบัสันต์น้องลำได้สิจุดมันพาวเลยก็ไม่ได้ทำให้หัวดูบวารินเอาตัวตาสุคุยที่ไฮตาร์ก็ฟงน่ะอุจจาระไฮรัมเบียไฮรัมเดียวอุณหภูมิไฮรัมเดียวสมาลีตัวอุจจาระฟากีดูค่อยน้อยจะขี้วะบัสันต์น้องอะไรเจริญจันทร์ลักมุตตมดาอุจจาระฟากีมาติดตัวน่ะไฮตาร์ก็คุยเดฮักปะทานบางฮักนุ่งไอหันบางให้ดีมาดูสุพาร์ทมวยเนี่ยดูมันจัดเลยก็คอมเมอร์เชียลกีสเดียดูงักตัวนี้นุ่งปากกับภาษาปุ่ลมินะตัวนิจิงบิดบรอจ้าบัสันต์น้องลำได้สิเดคุยตามเทสกิสุรกีชูมาดาวยาบะให้ตาร์ไอ้กิชูดาวยาบะให้กันระซีนีมาสิดามากิสคริปต์เอาจามันเอาบินอีวีรัมบะนัตตาบะสคริปต์ขุดักตาสปอร์ตตะเกิดทบพักีส่วนตุ้มยาวิเดตามเทสกิสุนจุดเซบไซส์นั่งพักีมันขลังมัวนะให้รักมันชูติ้งตัวภาษีน้ำตัวบ่เรดาตามโลเกนซีการีนุมันโอริเซียในนั้นหางตามเทสกิสุดามาเสไก่กุกีปาบุงเสสิกิตุกานะมากิแมเนเจอร์โอเอนเลยบินีดูก็คุยตากุนสิการีโอเอนเลยดูเซลส์แมนโอเอนเลยมาสิเซลส์แมนโอเอนเลยแล้วก็ข้อมูลจากการเย่ปูบกีตุกานได้กีเล่าบกีคนไปดูวารีให้เพชรนู่นนะตอนนั้นดูได้ยังนะคุยนี่กิชูติ้งสิตาโลเกนกี่บ้านนี่กิชูติ้งสิยาวบนนั้นบ่สคริปต์ดีดูสิกี่วารีดูได้กี่พุชิลากันนะบาบูนังตุกันดเลยมีสิ่งด้วยทับกพัฒนาตัวตรีไอ้ยุมสิดาเลยดีทับกพัฒนาตัวเรนะดูนังตุกันดีมีด้วยทับกพัฒนาตัวตรีบาบูจีสาวรดีมาจีสาวรนี่ก็มาจีสาวรดีบาดูสาวรนี่ก็บาดูสาวรดีก็สุดตัวบังมรอยไอ้ดีไอ้น่ะปาบุงสาวรดีอิมาสาวรกันนี่อิมาสาวรดีไอ้สาวรกันนี่ไอ้สาวรดีเกมตัวบังมรอยมารำดีไอ้ดียุมดูตัวมินายวันเล็บนี่มินายไอ้นักการีตัวนี้อะไรปองที่เลยพาวเลยเดียวปอร์เทนตัวนี้เดียว
ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯅꯣꯛꯈꯤꯗꯦ ꯇꯥꯏꯃꯤꯡꯗꯨꯗ ꯑꯗꯨꯝ ꯌꯥꯝ ꯄꯛꯆꯈꯤ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃ ꯑꯃꯅ ꯚꯣꯂꯨꯝ ꯕꯁꯟꯇ ꯅꯣꯡꯉꯥꯜꯂꯝꯗꯥꯏ 2ꯗ ꯑꯣꯏꯇꯥꯏ ꯃꯗꯨ ꯑꯩꯁꯤ ꯀꯩꯅꯣ ꯇꯥꯃꯣ ꯂꯣꯀꯦꯟ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯑꯗꯨꯁꯨ ꯂꯥꯛꯀꯥꯟꯁꯤꯗ ꯁꯨꯇꯤꯡꯁꯤ ꯁꯤꯟꯁꯤ ꯂꯣꯏꯔꯦ ꯂꯣꯏꯔꯀꯥꯟꯗ ꯑꯩꯅ ꯇꯥꯃꯣ ꯑꯃꯨꯛꯇꯪ ꯍꯟꯖꯒꯦꯅ ꯍꯥꯏꯕ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯥꯏ ꯁꯤ ꯁꯥꯇꯤꯟꯁꯦ ꯑꯃꯨꯛꯇ ꯄꯥꯏꯖꯒꯦꯅ ꯍꯥꯏꯕꯅꯦꯕ ꯁꯥꯇꯤꯟ ꯑꯃ ꯑꯗꯨꯗꯩꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯇꯥꯃꯣ ꯂꯣꯀꯦꯟꯗ ꯑꯃꯨꯛꯇꯪ ꯍꯪꯍꯟꯕꯤꯌꯣ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯣꯡꯁꯨ ꯆꯨꯗꯦ ꯅꯨꯡꯁꯥꯁꯨ ꯁꯥꯗꯦ ꯁꯥꯇꯤꯟ ꯄꯥꯏ ꯂꯥꯛꯏꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨꯗꯪ ꯍꯪꯍꯟꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯣꯀꯦ ꯕꯥꯗꯨꯔ ꯀꯔꯤꯅോ ꯅꯪꯅ ꯅꯣꯡꯁꯨ ꯇꯥꯗꯦ ꯁꯥꯇꯤꯟ ꯄꯥꯏ ꯂꯥꯛꯏꯕ ꯅꯨꯡꯁꯥ ꯁꯥꯕꯁꯨ ꯅꯠꯇꯦ ꯁꯥꯇꯤꯟ ꯄꯥꯏꯗꯅ ꯈꯟꯗꯣꯛꯇꯅ ꯂꯥꯛꯏꯗꯨ ꯀꯔꯤꯒꯤꯅꯣ ꯕꯥꯕꯨ ꯅꯪ ꯈꯪꯗ꯭ꯔꯤ ꯅꯣꯡ ꯆꯨꯔꯦꯗꯨ ꯃꯄꯨ ꯄꯥꯏꯔꯦ ꯅꯨꯡꯁꯥ ꯁꯥꯔꯦꯗꯨ ꯃꯄꯨ ꯄꯥꯏꯔꯦ ꯅꯣꯡ ꯇꯥꯗ꯭ꯔꯦ ꯅꯨꯡꯁꯥ ꯁꯥꯗ꯭ꯔꯦꯗꯨ ꯃꯄꯨ ꯄꯥꯏꯗ꯭ꯔꯦ ꯑꯩ ꯄꯥꯏꯔꯦ ꯈꯨꯔꯛꯇ ꯔꯣꯜ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯕꯅꯦꯕ ꯑꯗꯨ ꯁꯥꯇꯤꯟꯗꯨ ꯎꯕꯗꯨꯗ ꯑꯩꯒꯤ ꯍꯥꯞꯄ ꯌꯥꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯄ ꯑꯉꯥꯡꯗꯨꯗ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯆꯪꯕꯤꯔꯛꯄꯁꯦ ꯁꯨꯃꯥꯡ ꯂꯤꯂꯥ ꯆꯪꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯋꯥꯏꯒꯤꯗꯤ ꯏꯄꯣꯝꯑꯅ ꯇꯣꯉꯥꯟꯅ ꯑꯃ ꯂꯩꯔꯝꯃꯤꯗꯅ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯁꯤ ꯂꯩꯇꯒꯨꯝ ꯇꯧꯔꯦꯗꯅ ꯑꯗꯣ ꯁꯤꯗ ꯆꯪꯒꯦ ꯀꯥꯏꯗ ꯈꯟꯕꯤꯗꯕ꯭रा ꯅꯠꯇ꯭ꯔꯒꯅ ꯐꯗꯒꯤ ꯁ꯭ꯇꯥꯏꯜꯁꯤꯗ ꯑꯗꯨꯝ ꯂꯩꯒꯦ ꯀꯥꯏ ꯈꯟꯕꯤꯕ꯭रा ꯑꯗꯣ ꯋꯥꯈꯜꯂꯣꯟ ꯇꯧꯕꯤꯔ ꯑꯗꯣ ꯁꯨꯃꯥꯡ ꯂꯤꯂꯥ ꯗꯜꯁꯨ ꯄꯨꯟꯕꯤꯗꯦꯗꯅꯀോ ꯁꯤ ꯄꯨꯟꯅꯒ ꯌꯥꯎꯕꯤꯌꯨ ꯀꯥꯏꯗꯤ ꯂꯥꯛꯇꯕ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯃꯆꯠꯇꯨꯗ ꯀꯥꯏꯗꯤ ꯀꯥꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯥꯎꯕꯁꯦ ꯑꯩ ꯃꯔꯨꯞ ꯖꯣꯁꯦꯞꯇꯒꯤ ꯑꯩꯅ ꯈꯤꯇꯪ ꯍꯥꯜꯂꯦ ꯍꯣꯏ ꯍꯣꯏ ꯃꯥꯗꯤ ꯌꯥꯝꯅ ꯌꯥꯗꯦ ꯂꯤꯂꯥꯁꯦ ꯑꯍꯥꯟꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯍꯣꯏ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯎꯍꯟꯅꯤꯡꯈꯤꯗꯦ ꯑꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯑꯣꯖꯥ ꯅꯤꯜꯇꯦꯖ ꯈꯨꯃꯟꯅ ꯑꯍꯣꯏ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔꯒꯤ ꯑꯣꯖꯥꯗꯣ ꯑꯍꯣꯏ ꯍꯣꯏ ꯑꯗꯨ ꯃꯥꯅ ꯑꯥꯔꯇꯤꯁ ꯑꯃ ꯋꯥꯠꯄꯒꯤ ꯑꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯑꯍꯣꯏ ꯑꯗꯨꯒꯤ ꯁꯨꯝ ꯃꯥꯅ ꯑꯣꯖꯥꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯣꯖꯥꯒꯤ ꯃꯈꯥꯗꯁꯨ ꯑꯩꯈꯣꯏꯅ ꯊꯤꯌꯦꯇꯔꯒꯤ ꯀꯩꯒꯤ ꯑꯃꯒꯤ ꯈꯤꯇꯪ ꯑꯣꯖꯥꯗꯁꯨ ꯈꯔ ꯇꯥꯟꯅꯖꯔꯛꯄꯅꯤꯅ ꯑꯣꯖꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯍꯥꯟꯕ ꯕꯤꯔ ꯇꯤꯀꯦꯟꯗꯤꯖꯤꯠ ꯑꯥꯔꯇꯤꯁ ꯌꯨꯅꯤꯌꯟ BTU ꯑꯗꯨꯗ ꯑꯍꯥꯟꯕ ꯆꯪꯈꯤ ꯑꯩꯁꯦ ꯑꯗꯒꯤ ꯈꯔ ꯑꯃꯨꯛ ꯒꯦꯞ ꯂꯩꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔ ꯀꯣ ꯑꯥꯔꯇꯤꯁꯇ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯩ ꯃꯔꯨꯞ ꯖꯣꯁꯦꯞꯁꯨ ꯃꯥꯁꯨ ꯂꯤꯂꯥꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯄꯗꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄꯗꯒꯤ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯎꯈꯤ ꯃꯥꯅ ꯃꯩꯇꯩ ꯂꯩꯃꯔꯥ ꯀꯩꯅꯣ ꯄꯥꯈꯪꯕ ꯑꯥꯔꯇꯤꯁꯇ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯧꯒꯠꯂꯛꯄꯗꯗꯤꯅꯦ ꯍꯧꯒꯠꯂꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏꯅ ꯇꯝꯕꯤꯔꯛꯄ꯭रा ꯐꯥꯒꯤꯁꯦ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ 1988ꯇ ꯎꯅꯈꯤꯕꯁꯦ ꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯨꯝꯂꯛꯇ ꯑꯗꯩ ꯀꯩꯗ ꯌꯨꯝꯗ ꯀꯩꯗ ꯐꯥꯒꯤ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯈꯤꯕ꯭रा ꯅꯠꯇ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯗꯥꯟꯁ ꯗ꯭ꯔꯃꯥ ꯀꯩꯀꯥ ꯇꯧꯕ ꯈꯣꯠꯄ ꯏꯁꯥ ꯈꯨꯟꯗ ꯂꯥꯏ ꯍꯔꯥꯎꯕꯨꯡꯗ ꯖꯒꯣꯏ ꯁꯥꯕ ꯗ꯭ꯔꯃꯥ ꯃꯆꯥ ꯃꯆꯥ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯊꯤꯌꯦꯇꯔꯗ ꯀꯩꯗ ꯑꯗꯨꯝ ꯏꯁꯥꯒꯤ ꯂꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯂꯥꯛꯄꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯑꯣꯟꯅꯩ ꯑꯩꯁꯨ ꯑꯗꯨꯝ ꯑꯣꯟꯅꯩ ꯂꯝꯕꯤꯁꯦ ꯃꯥꯅ ꯖꯒꯣꯏꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯒꯤ ꯊꯤꯌꯦꯇꯔꯗꯤ ꯑꯗꯨꯝ ꯃꯥꯟꯅꯔꯦ ꯑꯗ ꯑꯩꯁꯨ ꯊꯤꯌꯦꯇꯔꯗꯤ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯏꯁꯩꯗ ꯄꯥꯝꯃꯛꯄ ꯃꯥꯅ ꯖꯒꯣꯏꯒ ꯑꯗꯩꯗꯤ ꯊꯤꯌꯦꯇꯔꯒꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯄ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯏꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯕ ꯑꯗꯩꯗꯤ ꯑꯃ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯕꯁꯤꯗꯤ ꯑꯗꯨꯝ ꯄꯥꯝꯃꯒ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯏꯁꯣꯔꯒꯤ ꯒꯣꯗ ꯒꯤꯐ ꯁꯨ ꯂꯩ ꯑꯗꯨꯒ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯖꯥꯗ ꯏꯁꯩ ꯍꯥꯏꯕꯤꯗꯅ ꯑꯗꯣ ꯏꯁꯩ ꯑꯃꯁꯨ ꯇꯥꯖꯅꯤꯡꯉꯦꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯤ ꯐꯖꯔꯒ ꯐꯥꯒꯤꯁꯨ ꯃꯥꯟꯕ ꯂꯩꯇꯥꯔꯦ ꯖꯣꯁꯦꯞ ꯔꯪꯒꯤꯂꯥꯒꯤ ꯁꯤꯒꯅꯦꯆꯔ ꯑꯃ ꯌꯥꯎꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯈꯛꯇ ꯊꯝꯖꯒꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯊꯝꯈꯤꯕꯗꯨꯗ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗꯣ ꯑꯃꯨꯛꯇꯪ ꯇꯥꯁꯤꯟꯖꯔꯝꯒꯦ ꯐꯥꯒꯤꯁꯤ ꯌꯥꯎꯖꯔꯒ ꯂꯥꯛꯑꯁꯨ ꯒꯣꯗ ꯒꯤꯐ ꯌꯥꯎꯔꯒ ꯂꯥꯛꯑꯁꯨ ꯃꯐꯝ ꯆꯥꯅ ꯊꯝꯕ ꯈꯣꯠꯄ ꯁꯤꯒꯤ ꯍꯩꯇꯕ ꯄꯣꯠꯐꯝ ꯆꯥꯅ ꯊꯝꯕꯁꯦ ꯃꯁꯤꯗꯤ ꯈꯔ ꯍꯩꯕ ꯋꯥꯠꯂꯦ ꯃꯁꯤꯒꯤ ꯄꯣꯠꯐꯝ ꯆꯥꯅ ꯊꯝꯃꯛꯄ ꯇꯥꯏꯃꯤꯡ ꯀꯩꯀꯥ ꯁꯤꯒꯤ ꯐꯖꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯆꯠꯂꯤꯁꯤꯗꯤ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯅꯤ ꯃꯉꯣꯟꯗ ꯃꯁꯤꯒꯤ ꯁꯤꯃꯗꯤ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯇꯥꯏꯃꯤꯡ ꯀꯩꯀꯥ ꯐꯥꯒꯤꯁꯤꯗꯤ ꯑꯣꯟꯅ ꯇꯩꯅꯕꯅꯦ ꯇꯥꯏꯃꯤꯡꯅꯦ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯗꯨꯒ ꯇꯥꯏꯃꯤꯡ ꯑꯍꯨꯝꯁꯤꯅ ꯁꯦꯝꯃꯦꯕ ꯐꯥꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯩꯅꯀꯣ
ꯇꯥꯟ ꯆꯥꯗꯅ ꯐꯥꯒꯤ ꯇꯧꯏ ꯀꯥꯏꯅ ꯂꯩꯗꯅ ꯑꯩꯈꯣꯏ ꯇꯥꯏꯃꯤꯡ ꯆꯥꯗ꯭ꯔꯗꯤ ꯐꯥꯒꯤ ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯆꯣꯞꯄ ꯅꯪꯕ ꯏꯀꯥꯏꯕ ꯅꯪꯕ ꯑꯗꯒꯤꯗꯤ ꯐꯥꯒꯤ ꯇꯥꯕ ꯐꯥꯒꯤꯗ ꯐꯥꯒꯤ ꯇꯥꯕ ꯀꯥꯏꯅ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯇꯥꯗꯅ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯈꯔꯗ ꯑꯩꯈꯣꯏ ꯄꯦꯛ ꯇꯧꯔꯒꯅꯦ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯅ ꯍꯦꯛ ꯊꯥꯗꯣꯛꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯃꯥ ꯁꯨꯝ ꯂꯩꯕꯅꯤꯅ ꯃꯥꯅ ꯁꯨꯝ ꯇꯥꯛꯄꯤꯔꯒ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯔꯛ ꯃꯔꯛꯇ ꯃꯥꯅ ꯈꯣꯟꯊꯤꯁꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯍꯤ ꯐꯅ ꯌꯥꯝꯃꯦ ꯑꯗꯒꯤ ꯌꯨꯝ ꯄꯥꯜꯂꯦ ꯃꯄꯥ ꯑꯣꯏꯔꯦ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯣꯏꯔꯗꯤ ꯍꯩꯄꯥ ꯁꯥꯗꯅ ꯗꯥꯏꯔꯦꯛꯇꯔ ꯀꯩꯀꯥ ꯀꯥꯗꯅ ꯑꯃ ꯇꯧꯗꯅ ꯇꯧꯈꯤꯕ ꯐꯥꯎ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜ ꯐꯤꯗꯤꯡꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯑꯣꯖꯥ ꯂꯩꯕꯒꯤ ꯀꯩꯅꯣꯁꯤꯅ ꯉꯥꯒ ꯁꯨꯝ ꯂꯩ ꯑꯣꯖꯥꯅ ꯅꯣꯏꯁꯦ ꯁ꯭ꯀꯨꯜ ꯐꯤꯗꯤꯡꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯅꯣꯏ ꯀꯩꯅꯣ ꯇꯧꯗꯦꯅ ꯆꯩꯔꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯊꯝꯃꯒ ꯂꯩꯕꯁꯤꯅ ꯇꯧꯕꯅꯦ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯄꯨꯟꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅꯕꯨꯗꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯄꯨꯜꯂꯝꯃꯤꯀꯣ ꯑꯗꯨꯁꯨ ꯑꯃ ꯖꯒꯥ ꯑꯃꯗꯒꯤ ꯖꯒꯥ ꯑꯃꯗ ꯌꯥꯎꯕꯁꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯇꯧꯋꯦ ꯄꯨꯟꯕꯁꯨ ꯏꯌꯥ ꯌꯥꯗꯦꯕ ꯑꯗꯨꯅ ꯆꯍꯤ 15 ꯄꯨꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤ ꯉꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯁꯥꯏꯇꯤꯁꯤꯅꯗꯤ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯁꯤꯜꯚꯔ ꯖꯨꯕꯤꯂꯤꯌꯥꯔꯁꯦ ꯃꯁꯤ ꯐꯖꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯌꯥꯎꯖꯒꯦ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯁꯩꯒꯤꯁꯦ ꯏꯁꯩꯒꯤ ꯑꯃꯨꯛ ꯑꯗꯨꯗ ꯂꯥꯛꯆꯔꯒ ꯃꯗꯨ ꯐꯖꯅ ꯑꯝꯇ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯇꯥꯍꯟꯕꯤꯌꯨ ꯍꯪꯒꯠꯆꯒꯦ ꯁꯔꯤꯇꯥ ꯀꯥꯁꯃꯤꯔꯒ ꯑꯗꯒꯤꯗꯤ ꯁꯗꯥꯟꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯈꯤꯕ ꯏꯁꯩ ꯃꯗꯨꯒꯤ ꯃꯇꯦꯡ ꯃꯣꯏ ꯏꯁꯩꯗꯨꯕꯨ ꯁꯤꯊꯕ ꯃꯣꯏꯒꯤ ꯃꯌꯦꯛꯇꯨꯕꯨ ꯁꯤꯊꯕ ꯑꯃꯗꯤ ꯃꯣꯏ ꯁꯛꯏꯕꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯊꯕ ꯀꯩꯀꯥ ꯑꯃ ꯅꯠꯇꯦ ꯃꯣꯏꯒꯤ ꯏꯁꯩꯗꯨꯒꯤ ꯃꯄꯥꯟꯅ ꯏꯕꯥꯅꯤꯅ ꯐꯥꯒꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅꯤꯒꯤ ꯑꯣꯏꯕ ꯏꯁꯩ ꯑꯃꯈꯛ ꯁꯦꯝꯖꯕ ꯈꯛꯇꯅꯤ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯖꯒꯦ ꯈꯖꯤꯛꯇꯪ ꯅꯌꯥ ꯍꯤꯒꯠꯂꯨ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯖꯒꯦ ꯈꯖꯤꯛꯇꯪ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯛꯎ 이항 항러버 타모이기 이항 항러 앨범 난기 포토마케이 납라게 다이방기 아와바 가우톡두나 खजिक्तन नया हिगतलु प्लास्टिक का गिलास का यारी गा खैनी गा गंजा गा गांथक का कैदव नुंगदा थानरो चफुगा उयान गा दिनरसी खजिक्तन नया हिगतलु जोसेफ का रंगीलाल का जोसेफ का कैदौनुंग थाना रोय कैदौनुंग लापना रोय गानुगा खोंगबालगा तीनरसी खजिक्तंग नया हिगतलु खजिक्तंग फाक फाक नोगलउ खजिक्तंग ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛꯁꯤꯡꯁꯦ ꯑꯣꯖꯥ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯍꯥꯟꯅ ꯏꯔꯒ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯪꯅ ꯍꯥꯞꯆꯤꯜꯂꯛꯏꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯏꯁꯩ ꯑꯦꯡꯀꯔꯒꯤ ꯑꯣꯏꯅ ꯁꯨꯝ ꯆꯠꯄ ꯀꯥꯟꯗ ꯑꯗꯨꯝ ꯀꯔꯤ ꯅꯣꯡꯃꯒꯤ ꯑꯃꯔꯣꯝꯗ ꯊꯧ ꯌꯥꯝ ꯂꯩꯇꯕ ꯊꯕꯛꯅꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯀꯩꯅꯣ ꯇꯧꯕꯗꯤ ꯉꯁꯥꯏꯒꯤ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯈꯤꯕ ꯏꯁꯩꯁꯤꯡ ꯑꯗꯩ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯏꯁꯩ ꯑꯗꯨ ꯁꯤꯡꯒꯔꯁꯤꯡꯅ ꯑꯗꯩꯗꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯁꯛꯈꯤꯕ ꯏꯁꯩꯁꯤꯡꯁꯦ ꯃꯁꯤ ꯌꯥꯝ ꯇꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯩꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯂꯤꯁꯅꯔꯁꯤꯡꯅ ꯐꯖꯅ ꯇꯥꯟꯅꯕꯅꯤꯅ ꯑꯗ ꯃꯣꯏꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯦꯛꯀ ꯈꯤꯇꯪ ꯁꯦꯝꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯨꯕ ꯀꯩꯅꯣ ꯇꯧꯔꯨꯕꯁꯤꯗꯤ ꯚꯥꯕꯣꯛꯁꯦ ꯍꯦꯛꯇ ꯆꯠꯈꯤꯕ ꯃꯇꯝꯗꯨꯗ ꯍꯥꯏꯕꯗꯤ ꯃꯁꯤꯒꯨꯝꯕ ꯁꯦꯝꯕ ꯍꯧꯔꯛꯄꯁꯤꯁꯨ ꯏꯁꯩꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯅ ꯅꯣꯛꯐꯗꯦꯒꯤ ꯀꯦꯁꯦꯠꯁꯤꯡꯁꯤꯗ ꯏꯁꯩ ꯃꯇꯦꯛꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯏꯁꯩ ꯐꯖꯕ ꯁꯨꯔ ꯐꯖꯕ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯏꯁꯩꯁꯤꯡꯁꯤꯗ ꯐꯥꯒꯤ ꯀꯩꯅꯣꯁꯤ ꯍꯥꯞꯆꯤꯜꯂꯛꯑꯒ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯒ ꯃꯆꯦꯠ ꯑꯩꯈꯣꯏꯗ ꯄꯤꯗꯅ ꯁꯛꯂꯛꯄ ꯈꯣꯠꯄꯗꯨꯗ ꯏꯕꯥꯅꯤꯒꯤꯁꯨ ꯑꯁꯤ ꯏꯁꯩꯁꯦ ꯁꯨꯃꯥꯏꯅ ꯏꯕꯥꯅꯤꯒꯤꯗ ꯁꯦꯝꯕ ꯌꯥꯅꯤ ꯍꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯁꯦꯝꯈꯤꯕꯅꯤ
ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯦꯀꯣ ꯑꯗꯣ ꯈꯥꯡ ꯁꯥꯔꯤꯗꯨꯁꯨ ꯑꯩꯈꯣꯏ ꯅꯣꯛꯐꯗꯒꯤ ꯅꯠꯇꯕ꯭ꯔꯥ ꯃꯥꯅꯤ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯀꯨꯕꯦꯔꯅ ꯌꯥꯝ ꯀꯨꯕꯦꯔ ꯍꯣꯏꯒꯤꯔ ꯑꯗꯨꯅ ꯀꯥ ꯀꯨꯕꯦꯔꯅ ꯌꯥꯝꯅ ꯃꯥꯒꯤ ꯀꯩꯅꯣꯗ ꯌꯥꯝꯅ ꯃꯥꯒꯤ ꯃꯥꯁꯇꯔꯄꯤꯁ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯗꯨ ꯀꯩꯅꯣ ꯍꯣꯏꯒꯤ ꯑꯗꯨꯁꯨ ꯅꯣꯛꯐꯗꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯄꯨꯟꯕꯤꯈꯤꯕꯅꯦ ꯑꯗꯨꯃꯥꯏꯅ ꯐꯥꯒꯤ ꯄꯨꯕ ꯑꯇꯩ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯒꯤ ꯄꯨꯕ ꯑꯇꯩꯁꯤꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯄꯥꯁꯀ ꯖꯣꯁꯦꯐꯀ ꯄꯥꯁꯇ ꯆꯥꯟꯅꯕꯁꯦ ꯐꯥꯒꯤ ꯄꯨꯕ ꯑꯇꯩ ꯃꯇꯝꯒꯤ ꯍꯧꯖꯤꯛ ꯑꯣꯖꯥ ꯀꯨꯕꯦꯔꯁꯨ ꯍꯥꯏꯕꯤꯔꯤꯗꯅꯀꯣ ꯁꯨꯃꯥꯏꯅ ꯒ꯭ꯔꯨꯞ ꯑꯅꯤ ꯄꯥꯔꯒ ꯆꯠꯄꯁꯤꯗ ꯁꯨꯔꯃꯪꯒꯣꯟꯒ ꯔꯥꯖꯦꯟꯒ ꯑꯃ ꯑꯣꯀꯦ ꯆꯠꯂꯤ ꯍꯣꯏ ꯑꯗꯨ ꯅꯠꯇꯕꯗꯗꯤ ꯑꯅꯤ ꯄꯥꯕꯁꯤ ꯀꯌꯥ ꯂꯩꯇꯕ ꯃꯔꯨꯑꯣꯏꯅ ꯃꯁꯤꯗꯤ ꯉꯁꯥꯏꯒꯤ ꯗꯥꯏꯂꯣꯛ ꯑꯋꯥꯏ ꯑꯈꯨꯝ ꯑꯃꯒꯤ ꯁꯞꯄꯣꯔꯠ ꯑꯗꯒꯤꯗꯤ ꯏꯟꯈꯠꯄ ꯑꯗꯩ ꯀꯩꯅꯣꯁꯤ ꯑꯩ ꯏꯊꯟꯇ ꯗꯥꯏꯂꯣꯛ ꯇꯧꯕꯒꯤꯁꯨ ꯗ꯭ꯔꯃꯥꯇꯥꯏꯁ ꯇꯧꯔꯛꯄ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯃꯤꯃꯤꯀ꯭ꯔꯤꯒꯨꯝꯕ ꯑꯗꯩ ꯀꯩꯅꯣꯒꯨꯝꯕ ꯑꯗꯨꯝꯕ ꯄꯣꯠ ꯑꯣꯏꯔꯒꯗꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯆꯠꯈ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯗ꯭ꯔꯃꯥꯇꯥꯏꯁ ꯇꯧꯔꯛꯄ ꯄꯣꯠꯅꯤꯅ ꯗꯥꯏꯂꯣꯛꯁꯦ ꯑꯋꯥꯏ ꯑꯈꯨꯝ ꯑꯗꯩꯗꯤ ꯄꯟꯁꯤꯡ ꯑꯗꯩꯗꯤ ꯄꯥꯁ ꯄꯤꯅꯕ ꯑꯗꯩ ꯒꯣꯜ ꯆꯟꯗꯣꯏꯅꯦ ꯑꯃꯅ ꯑꯗ ꯑꯃ ꯄꯤꯛꯑꯞ ꯇꯧꯔ ꯁꯨꯝ ꯄꯨꯁꯜꯂꯒ ꯑꯃ ꯒꯣꯜ ꯆꯟꯗꯣꯏꯅꯦ ꯑꯗꯨꯒꯤ ꯊꯥꯡꯒꯠꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯄꯣꯠꯁꯤꯗ ꯉꯁꯥꯏꯒꯤ ꯄꯥꯁꯤꯡꯁꯤ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯗꯨꯝ ꯆꯥꯟꯅꯩ ꯑꯗꯨꯅ ꯆꯍꯤ 15 ꯆꯨꯞꯅ ꯂꯩꯃꯤꯟꯅꯔꯤ ꯀꯣꯟꯅꯁꯨ ꯂꯩꯃꯤꯟꯅꯅꯤ ꯍꯥꯏꯕꯤꯔꯦ ꯏꯁꯩꯗꯨꯗ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯔꯪꯒꯤꯂꯥꯜ ꯑꯃꯁꯨꯡ ꯖꯣꯁꯦꯐꯅ ꯑꯩꯈꯣꯏꯒꯤ ꯇꯣꯝꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯃꯉꯥꯜ ꯑꯃ ꯄꯤꯕꯤꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯌꯥꯝ ꯚꯥꯕꯣꯛꯇꯁꯨ ꯈꯨꯗꯣꯜ ꯑꯃ ꯇꯝꯕꯤꯔꯤ ꯑꯗꯨꯅ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯔꯪꯒꯤꯂꯥꯜ ꯑꯃꯁꯨꯡ ꯖꯣꯁꯦꯐ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯧ ꯑꯅꯧꯕ ꯐꯥꯒꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯂꯦꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯖꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯝꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚꯥꯕꯣꯛ ꯈꯨꯗꯤꯡꯃꯛꯄꯨ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ